ꯃꯥꯏꯆꯧ ꯇꯔꯦꯠꯀꯤ ꯋꯥꯔꯤ ꯇꯥꯡꯀꯛ ꯄꯥꯔꯠ 6 ꯚꯤꯌꯨꯋꯔꯁ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯃꯥꯏꯆꯧ ꯇꯔꯦꯠꯀꯤ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯁꯨꯡ ꯇꯧꯕ ꯉꯝꯕ ꯃꯔꯤꯡꯖꯦꯜꯁꯤꯡꯕꯨ ꯈꯪꯕ ꯇꯉꯥꯏ ꯐꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯃꯥꯏꯆꯧꯁꯤꯡꯒꯤ ꯃꯔꯝꯗ ꯈꯪꯅꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁ꯭ꯀꯤꯞ ꯇꯧꯕꯤꯒꯅꯨ꯫ ꯃꯥꯏꯆꯧ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗꯒꯤ ꯇꯔꯨꯛ ꯁꯨꯕꯗ ꯏꯄꯨ ꯃꯥꯏꯆꯧ ꯈꯥꯔꯝ ꯊꯥꯗꯣꯏꯒꯤ ꯁꯝꯂꯞꯄ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯈꯥꯔꯝ ꯊꯥꯗꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯥꯡꯀꯛ ꯀꯪꯂꯩꯄꯨꯡ ꯂꯩꯃꯌꯣꯟꯗꯒꯤ ꯅꯣꯡꯆꯨꯞ ꯍꯥꯔꯝ ꯄꯥꯡꯅ ꯆꯠꯂꯤꯕ ꯌꯥꯡꯗꯧ ꯂꯝꯕꯤ ꯍꯧꯖꯤꯛꯀꯤ ꯀꯁꯥꯔ ꯔꯣꯗꯀꯤ ꯉꯥꯄ꯭ꯔꯨꯝ ꯆꯤꯡꯖꯦꯜ ꯊꯦꯜꯗꯒꯤ ꯈꯔ ꯍꯥꯏꯊꯔꯒ ꯂꯩꯕ ꯈꯥꯔꯝ ꯍꯥꯏꯔꯤꯕ ꯄꯟꯀꯣꯏꯅꯨꯡꯁꯤꯗ ꯏꯪ ꯀꯨꯝꯖꯥ 1967ꯀꯤ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯊꯕꯥꯜ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯀꯣꯔꯧꯗ ꯆꯤꯉꯨ ꯊꯥꯗꯣꯏ ꯇꯈꯦ ꯇꯔꯪꯂꯦꯟꯗꯒꯤ ꯂꯩꯆꯥꯠ ꯇꯝꯈꯤꯌꯦ꯫ ꯃꯍꯥꯛ ꯆꯤꯉꯨꯒꯤ ꯃꯆꯥꯅꯤ꯫ ꯇꯥꯏꯄꯪꯂꯦꯟ ꯑꯁꯤꯗ ꯄꯂꯦꯝ ꯄꯟꯊꯧ ꯂꯩꯇꯦ꯫ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟꯕꯤꯔꯛꯄ ꯍꯥꯎꯕ ꯈꯨꯜꯂꯥꯛꯄꯒꯤ ꯀꯣꯂꯣꯏꯗꯤ ꯁꯃꯩꯔꯥꯡ, ꯈꯨꯜꯂꯥꯛꯄꯤꯒꯤꯅ ꯆꯤꯡꯁꯨ ꯂꯥꯛꯄꯤ ꯍꯥꯏꯅ ꯃꯤꯡꯒꯧꯅꯩꯌꯦ꯫ ꯈꯥꯔꯝ ꯊꯥꯗꯣꯏꯒꯤ ꯂꯥꯡꯑꯣꯟ ꯃꯄꯣꯛꯇꯤ ꯒꯨꯔꯨ ꯁꯤꯗꯕꯅ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕ ꯂꯩꯁꯦꯝꯕꯤ ꯂꯥꯏꯄꯨꯡꯊꯧ ꯃꯥꯄꯜ ꯂꯥꯏꯅꯨꯔꯥ ꯇꯔꯦꯠ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯂꯦꯝ ꯇꯨ ꯈꯣꯡ ꯁꯦꯝꯈꯤꯕ ꯏꯕꯨꯙꯧ ꯅꯥꯎꯗꯤꯡꯈꯣꯡ ꯄꯥꯈꯪꯕꯒꯤ ꯃꯃꯤ ꯆꯣꯡꯊꯣꯛꯈꯤ꯫ ꯃꯊꯪꯒꯤ ꯂꯥꯡꯑꯣꯟꯗ ꯎꯔꯥ ꯀꯣꯟꯊꯧꯕ ꯑꯣꯏꯅ ꯊꯧꯔꯩ ꯄꯥꯡꯉꯝꯂꯦ꯫ ꯆꯤꯉꯨ ꯄꯤꯕꯨꯛꯅꯨꯡꯗ ꯄꯥꯏꯃ ꯃꯅꯤꯛ ꯁꯥꯅ ꯄꯣꯝꯕꯤ ꯂꯨꯋꯥꯎꯕ ꯑꯣꯏꯅ ꯑꯃꯨꯛ ꯂꯥꯡꯑꯣꯟꯈꯤꯌꯦ꯫ ꯑꯇꯤꯡꯀꯣꯛ ꯒꯨꯔꯨ ꯁꯤꯗꯕꯒꯤ ꯁꯤꯟꯊꯥ ꯇꯨꯡ ꯏꯟꯅ ꯀꯪꯂꯩꯒꯤ ꯊꯧꯗꯥꯒꯤꯗꯃꯛ ꯅꯃꯨ ꯃꯥꯏꯆꯧ ꯑꯈꯥꯔꯝ ꯊꯥꯗꯣꯏ ꯑꯣꯏꯅ ꯇꯔꯪꯗꯒꯤ ꯑꯗꯨꯝꯃꯛ ꯈꯣꯡꯗꯥꯔꯛꯈꯤꯌꯦ꯫ ꯃꯍꯥꯛ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯗꯥꯏꯔꯝ ꯄꯟꯀꯣꯏꯅꯨꯡꯗꯒꯤ ꯁꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯍꯥꯛꯀꯤ ꯇꯣꯞ ꯇꯣꯞꯄ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯗꯨꯝꯃꯛ ꯂꯩ꯫ ꯈꯥꯔꯝ ꯄꯟꯀꯣꯏꯅꯨꯡꯒꯤ ꯅꯃꯨꯁꯤꯡꯅ ꯃꯍꯥꯛꯄꯨ ꯀꯅꯥꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅꯣ, ꯄꯣꯏꯔꯩ ꯀꯔꯤ ꯂꯝꯗꯒꯤ ꯈꯣꯡꯗꯥꯔꯛꯄꯅꯣ ꯍꯥꯏꯕ ꯈꯪꯅꯈꯤꯗꯦ꯫ ꯑꯁꯤꯗꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯅꯋꯥ ꯑꯁꯤꯕꯨ ꯃꯄꯥꯔꯤ ꯑꯃꯠꯇ ꯁꯥꯠꯇ꯭ꯔꯕ ꯈꯨꯟꯒꯤ ꯈꯨꯟꯄꯨꯔꯦꯜꯅ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟꯖꯔꯒꯦ ꯍꯥꯏꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯔꯥꯎꯅ ꯌꯥꯅꯈꯤꯗꯨꯅ ꯈꯨꯟꯄꯨꯔꯦꯜ ꯈꯨꯟꯄꯨꯔꯦꯟꯕꯤꯒꯤ ꯃꯒꯥꯏꯗ ꯊꯥꯗꯣꯏ ꯂꯩꯈꯤ꯫ ꯀꯣꯔꯧ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ ꯊꯥꯗꯣꯏ ꯁꯥꯝꯕ ꯁꯥꯔꯦꯞ ꯐꯥꯔꯛꯂꯦ꯫ ꯀꯣꯔꯧ ꯅꯣꯡꯃꯗꯤ ꯏꯄꯨ ꯆꯤꯉꯨ ꯃꯥꯏꯆꯧ ꯈꯥꯔꯝ ꯊꯥꯗꯣꯏꯅ ꯃꯊꯤ ꯐꯣꯡꯂꯒꯦ ꯈꯟꯗꯨꯅ ꯅꯋꯥ ꯄꯟꯀꯣꯏꯅꯨꯡꯗꯒꯤ ꯂꯣꯏꯕꯤ ꯆꯤꯡꯗ ꯌꯥꯡꯒꯣꯏ ꯈꯣꯡꯀꯥꯞ ꯅꯥꯍꯨꯏ ꯇꯝꯈ꯭ꯔꯦ꯫ ꯃꯣꯡꯕ ꯄꯟꯀꯣꯏꯅꯨꯡ ꯑꯃꯗꯤ ꯈꯥꯔꯝ ꯂꯝꯗꯝ ꯊꯝꯂꯝꯂꯦ꯫ ꯀꯣꯔꯧ ꯍꯟꯕꯒꯤ ꯃꯉꯥꯟꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯤꯠꯌꯦꯡ ꯁꯪꯈꯩꯔꯛ ꯃꯉꯥꯡ ꯌꯨꯊꯛ ꯂꯣꯏꯔꯝꯗꯥꯏ ꯋꯥꯡꯂꯦꯟ ꯄꯨꯡꯐꯝ ꯌꯦꯡꯂꯗꯨꯅ ꯏꯄꯨꯅ ꯆꯤꯉꯨ ꯒꯨꯔꯨ ꯁꯤꯗꯕꯗ ꯊꯧꯅꯤꯖꯔꯛꯂꯦ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯗꯨ ꯅꯁꯨꯕꯨ ꯀꯟꯕꯤꯌꯣ꯫ ꯇꯥꯏꯄꯪ ꯅꯃꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯅꯄꯥꯔꯤꯕꯨ ꯃꯤꯡꯆꯠ ꯎꯔꯣꯡ ꯄꯤꯅꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯌꯋꯥ ꯂꯤꯔꯣꯟ ꯀꯥꯡꯂꯗꯨꯅ ꯑꯃꯗꯤ ꯄꯔꯩ ꯆꯪꯗꯨꯅ ꯅꯨꯡꯒꯤ ꯀꯥꯡꯂꯣꯟ ꯁꯥꯅꯔꯛꯂꯦ꯫ ꯑꯇꯤꯡꯀꯣꯛ ꯒꯨꯔꯨ ꯁꯤꯗꯕꯅ ꯋꯥꯡꯂꯦꯟ ꯑꯁꯤꯗ ꯃꯆꯥꯕꯨ ꯀꯟꯕꯤꯒꯦ ꯈꯜꯂꯗꯨꯅ ꯁꯤꯟꯊꯥ ꯅꯥꯍꯨꯏ ꯇꯝꯂꯛꯏ꯫ ꯏꯁꯥꯕꯤ ꯅꯣꯡꯌꯥꯏꯑꯣ, ꯅꯪꯗꯤ ꯑꯩꯒꯤ ꯏꯁꯥꯕꯤꯅꯦ꯫ ꯑꯅꯤꯡ ꯊꯧꯔꯩ ꯄꯥꯡꯖꯔꯣ, ꯃꯤꯡꯆꯠ ꯎꯔꯣꯡ ꯈꯤꯟꯖꯔꯣ꯫ ꯑꯁꯨꯝꯅ ꯁꯤꯟꯊꯥꯔꯣꯜꯕꯨ ꯄꯤꯔꯝꯂꯒ ꯇꯔꯪꯂꯦꯟꯗ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯒꯨꯔꯨ ꯁꯤꯗꯕꯒꯤ ꯁꯤꯟꯊꯥ ꯐꯪꯂꯕꯗ ꯊꯥꯗꯣꯏꯅ ꯄꯂꯦꯝ ꯃꯃꯥ ꯇꯔꯦꯠꯄꯨ ꯊꯧꯅꯤꯖꯔꯗꯨꯅ ꯀ꯭ꯋꯥꯡꯋꯥ ꯎꯇꯣꯡ ꯈꯨꯕꯣꯝꯃꯨꯛ ꯁꯥꯡꯕ ꯑꯃ ꯀꯛꯂꯦ꯫ ꯑꯃꯨꯛꯁꯨ ꯄꯂꯦꯝꯕꯨ ꯊꯧꯅꯤꯖꯔꯒ ꯃꯥꯏꯀꯩ ꯃꯔꯤ ꯄꯥꯜ ꯅꯤꯄꯥꯜ ꯁꯨꯡꯗꯥꯏ ꯃꯥꯄꯜ ꯍꯩꯔꯣꯛ 13ꯃꯛꯇꯒꯤ ꯁꯥꯒꯤ ꯁꯥꯔꯝ ꯂꯝꯃꯣꯛ ꯃꯈꯩ ꯁꯃꯨ ꯈꯨꯕꯥꯛ ꯌꯥꯏꯗ ꯃꯤꯔꯦꯜ ꯃꯤꯀꯧꯔꯛꯂꯦ꯫ ꯂꯝꯃꯣꯛ ꯈꯔꯁꯤꯅ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯗꯨꯅ ꯁꯥꯒꯤ ꯁꯥꯔꯝ ꯈꯔꯁꯨ ꯀ꯭ꯋꯥꯡꯋꯥ ꯋꯥ ꯎꯇꯣꯡ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯗꯨꯗꯒꯤ ꯊꯥꯗꯣꯏꯗꯤ ꯃꯥꯒꯤ ꯃꯣꯡꯕ ꯁꯪꯒꯥꯏꯗ ꯍꯜꯂꯛꯈꯤ꯫ ꯈꯨꯜꯒꯤ ꯈꯨꯜꯄꯨꯔꯦꯜꯗ ꯍꯥꯏꯔꯛꯏ, ꯄꯟꯊꯧ ꯁꯥ ꯁꯦꯝꯅꯕ ꯅꯃꯨ ꯇꯝꯕ ꯁꯤꯡꯀꯣꯛ 50ꯃꯨꯛ ꯀꯧꯕꯤꯔꯛꯎ꯫ ꯊꯥꯗꯣꯏꯒꯤ ꯌꯋꯥ ꯇꯥꯕꯗ ꯈꯨꯟꯄꯨꯔꯦꯜꯅ ꯄꯥꯏꯃ ꯀꯣꯛꯂꯦꯟ ꯅꯨꯡꯗ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯃꯆꯥꯅ ꯍꯥꯏꯔꯤꯕꯁꯦ ꯌꯦꯡꯇꯗꯤ ꯌꯦꯡꯂꯒꯦ ꯃꯅꯤꯡꯈ꯭ꯔꯦ꯫
ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯁꯥꯁꯨ ꯀꯔꯤꯃꯠꯇ ꯄꯨꯔꯛꯄ ꯎꯗꯦ ꯑꯗꯨꯒ ꯁꯥ ꯁꯦꯝꯅꯅꯕ ꯍꯥꯏꯔꯤꯕꯁꯤꯅ ꯄꯥꯏꯕ ꯄꯤꯄꯨꯛ ꯅꯨꯡꯗ ꯈꯜꯂꯗꯨꯅ ꯆꯤꯡꯀꯣꯛ ꯌꯥꯡꯈꯩꯗꯨ ꯀꯧꯈ꯭ꯔꯦ꯫ ꯈꯥꯔꯝ ꯈꯨꯟꯒꯤ ꯇꯝꯕꯁꯤꯡꯅ ꯁꯥ ꯀꯗꯥꯏꯅꯣ ꯁꯦꯝꯂꯁꯤ ꯍꯥꯏꯔꯕꯗ ꯊꯥꯗꯣꯏꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯀ꯭ꯋꯥꯡꯋꯥ ꯋꯥꯒꯤ ꯎꯇꯣꯡꯗꯨꯗꯒꯤ ꯅꯤꯛꯊꯔꯛꯄꯗ ꯁꯥꯒꯤ ꯁꯥꯔꯝ ꯄꯨꯝꯕ ꯇꯥꯔꯛꯂꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯥꯃꯩꯔꯥꯡ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯂꯩꯔꯤꯕ ꯍꯥꯎꯕꯁꯤꯡꯗꯨꯅ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯌꯥꯡꯂꯧ ꯃꯊꯦꯜ ꯁꯦꯝꯂꯗꯨꯅ 10 ꯃꯊꯦꯜ ꯆꯥꯃꯤꯟꯅꯈꯤꯌꯦ꯫ ꯅꯣꯡꯃ ꯍꯧꯖꯤꯜꯂꯛꯄꯅ ꯑꯁꯣꯝꯗꯅ ꯈꯨꯂꯥꯛꯄꯒꯤ ꯃꯃꯣꯝ ꯑꯣꯏꯕꯤ ꯏꯉꯥ ꯋꯥꯡꯇꯝꯕꯤꯒ ꯊꯥꯗꯣꯏꯒ ꯅꯨꯡꯁꯤ ꯆꯤꯔꯣꯜꯅꯔꯛꯈꯤ꯫ ꯑꯁꯤ ꯄꯨꯝꯕ ꯈꯪꯂꯗꯨꯅ ꯄꯟꯊꯧ ꯑꯣꯏꯕ ꯈꯨꯂꯥꯛꯄꯅ ꯃꯃꯣꯝ ꯑꯣꯏꯕꯤ ꯏꯉꯥ ꯋꯥꯡꯇꯝꯕꯤꯕꯨ ꯊꯥꯗꯣꯏꯗ ꯊꯥꯖꯕꯤꯈꯤ꯫ ꯅꯣꯡꯃꯗꯤ ꯄꯟꯊꯧ ꯁꯛꯂꯕ ꯃꯀꯨꯅ ꯊꯥꯗꯣꯏꯕꯨ ꯌꯦꯡꯂꯗꯨꯅ ꯆꯤꯡꯒꯣꯏꯔꯛꯈꯤ꯫ ꯂꯣꯛꯃꯥꯏꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯨ ꯄꯥꯝ ꯍꯥꯏꯔꯨꯆꯣ ꯈꯥꯔꯤ ꯂꯧꯐꯝ ꯁꯦꯝꯗꯨꯅ ꯂꯧ ꯎꯅꯕ꯫ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯅ ꯄꯟꯊꯧ ꯁꯛꯂꯕ ꯏꯕꯨꯡꯉꯣ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯆꯗꯨꯅ ꯄꯥꯝ ꯍꯥꯏꯖꯔꯨꯔꯒꯦ ꯍꯥꯏꯅ ꯌꯥꯋꯥꯅꯈꯤꯌꯦ꯫ ꯊꯥꯗꯣꯏꯅ ꯅꯣꯡꯃꯗ ꯆꯤꯡꯁꯥꯡ 7ꯒꯤ ꯂꯣꯛꯃꯥꯏꯕꯨ ꯄꯥꯝ ꯍꯥꯏꯕ ꯂꯣꯏꯁꯤꯟꯗꯨꯅ ꯐꯧꯑꯣꯏꯕꯤꯕꯨ ꯈꯥꯔꯤ ꯂꯧꯕꯨꯛꯇ ꯏꯍꯨꯟ ꯇꯝꯈꯤꯌꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯃꯗꯤ ꯊꯥꯗꯣꯏꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯋꯥꯡꯇꯝꯕꯤꯒ ꯂꯣꯏꯅꯅ ꯈꯥꯔꯤ ꯂꯧꯕꯨꯛꯇ ꯇꯔꯥ ꯆꯌꯣꯝ ꯄꯨꯗꯨꯅ ꯆꯠꯃꯤꯟꯅꯈꯤꯌꯦ꯫ ꯊꯥꯗꯣꯏꯅ ꯈꯥꯔꯤ ꯂꯧꯕꯨꯛꯀꯤ ꯂꯧꯈꯣꯡꯗ ꯌꯦꯠꯂꯝꯕ ꯅꯥꯄꯤ ꯈꯨꯗꯤꯡꯃꯛ ꯌꯥꯋꯥ ꯑꯃ ꯁꯣꯜꯂꯒ ꯄꯤꯁꯛ ꯄꯤꯛꯅ ꯇꯥꯁꯤꯜꯂꯒ ꯈꯥꯝꯕꯤ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯅꯣꯡꯃꯅ ꯊꯥꯗꯣꯏꯅ ꯈꯥꯔꯤ ꯂꯧꯐꯝꯒꯤ ꯐꯧꯗꯨ ꯃꯨꯜꯂꯕꯅꯤꯅ ꯈꯥꯎꯔꯒ ꯄꯩꯗꯨꯅ ꯎꯕꯗ ꯆꯤꯡꯎ ꯃꯌꯥꯝꯁꯨ ꯈꯣꯡꯒꯨꯝꯂꯛꯇꯨꯅ ꯊꯧꯔꯩ ꯇꯦꯡꯕꯥꯡꯈꯤꯌꯦ꯫ ꯑꯗꯨꯒꯤ ꯊꯥꯗꯣꯏꯅ ꯌꯥꯋꯥ ꯁꯣꯟꯗꯨꯅ ꯐꯧ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯀ꯭ꯋꯥꯡꯋꯥ ꯋꯥꯒꯤ ꯎꯇꯣꯡ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯟꯖꯤꯜꯂꯒ ꯃꯣꯡꯕ ꯁꯪꯒꯥꯏ ꯇꯝꯅ ꯈꯣꯡꯒꯨꯝꯂꯛꯈꯤꯌꯦ꯫ ꯃꯍꯥꯛꯅ ꯃꯀꯨꯗ ꯆꯤꯡꯒꯣꯏꯔꯛꯈꯤ꯫ ꯏꯀꯨꯑꯣ, ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯜꯂꯒ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯐꯧꯑꯣꯏꯕꯤꯕꯨ ꯂꯧꯅꯅꯕ ꯈꯨꯟꯖꯥꯁꯤꯡꯗ ꯄꯥꯎ ꯌꯧꯍꯟꯕꯤꯈꯣ꯫ ꯏꯅꯨꯡ ꯉꯥꯜꯂꯦ ꯈꯨꯟꯖꯥꯁꯤꯡ ꯂꯥꯛꯂꯒ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯐꯧꯑꯣꯏꯕꯤꯕꯨ ꯄꯨꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏꯅ ꯉꯁꯤꯗꯤ ꯀꯪꯂꯩ ꯊꯧꯔꯩ ꯊꯧꯗꯥ ꯌꯦꯡꯂꯨꯒꯦ, ꯆꯤꯡꯎꯁꯤꯡꯁꯨ ꯊꯧꯒꯜ ꯇꯧꯒꯦ ꯍꯥꯏꯔꯗꯨꯅ ꯀꯪꯂꯥꯗ ꯈꯣꯡꯒꯥꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯅ ꯀꯪꯂꯥꯅꯨꯡꯗ ꯆꯤꯡꯎꯁꯤꯡꯕꯨ ꯊꯧꯅꯤꯖꯗꯨꯅ ꯊꯧꯒꯜ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗ ꯀꯨꯝꯕꯤ ꯈꯥ ꯈꯣꯡꯗꯒꯤ ꯏꯄꯨ ꯒꯣꯅꯣꯛꯆꯨ ꯒꯣꯀꯨꯜ ꯍꯥꯏꯅ ꯀꯧꯕ ꯃꯤꯡꯒꯧꯔꯕ ꯑꯍꯜ ꯑꯃꯒ ꯆꯤꯡꯎ ꯊꯧꯒꯜꯒꯤꯗꯃꯛ ꯈꯣꯡꯒꯥꯔꯛꯄꯗ ꯀꯪꯂꯥꯅꯨꯡꯗ ꯊꯥꯗꯣꯏꯒ ꯊꯦꯡꯅꯔꯦ꯫ ꯏꯄꯨ ꯒꯣꯅꯣꯛꯅ ꯑꯍꯜ ꯑꯗꯨꯒꯤ ꯇꯤꯟꯌꯦꯠ ꯂꯥꯏꯌꯦꯠ ꯀꯣꯛꯅꯅꯕ ꯆꯦꯡ ꯊꯣꯏꯗꯤꯡ ꯑꯃꯨꯕ ꯍꯩꯔꯝ ꯂꯩꯔꯝ ꯄꯨꯔꯛꯇꯨꯅ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯜ ꯄꯥꯈꯪꯕꯗ ꯊꯦꯟꯖꯔꯦ꯫ ꯏꯄꯨ ꯒꯣꯅꯣꯛꯅ ꯂꯥꯏꯋꯥ ꯁꯣꯜꯂꯗꯨꯅ ꯁꯤꯡꯂꯝ ꯁꯤꯡꯈꯥꯡ ꯁꯦꯝꯂꯒ ꯆꯦꯡ ꯊꯣꯏꯗꯤꯡ ꯆꯥꯏꯕꯗ ꯍꯧꯒꯠꯂꯨꯕ ꯇꯧꯗꯅ ꯁꯤꯡꯈꯥꯡ ꯑꯗꯨꯕꯨ ꯈꯥꯝꯕꯤ ꯃꯩꯋꯥꯏꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏꯅ ꯃꯍꯥꯛ ꯒꯣꯅꯣꯛ ꯑꯁꯤꯕꯨ ꯀꯌꯥꯝ ꯂꯥꯏꯋꯥ ꯈꯪꯕꯅꯣ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯊꯥꯗꯣꯏꯅ ꯂꯥꯏꯋꯥ ꯑꯃ ꯁꯣꯜꯂꯒ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯧꯒꯨꯝ ꯑꯔꯦꯞꯄ ꯂꯩꯇꯅ ꯂꯥꯏꯖ ꯆꯨꯊꯍꯜꯂꯛꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯎꯕꯗ ꯏꯄꯨ ꯒꯣꯅꯣꯛꯅ ꯂꯥꯏꯋꯥ ꯑꯃ ꯁꯣꯜꯂꯒ ꯆꯦꯡ ꯊꯣꯏꯗꯤꯡ ꯇꯤꯡꯊꯧ ꯆꯥꯏꯔꯛꯂꯕꯗ ꯂꯥꯏꯖꯗꯨꯅ ꯊꯥꯎꯒꯨꯝꯅ ꯊꯣꯏꯅꯗꯨꯝ ꯆꯥꯛꯂꯛꯂꯦ꯫ ꯊꯧꯗꯧ ꯑꯗꯨ ꯎꯕꯗ ꯊꯥꯗꯣꯏꯅ ꯃꯄꯨꯛꯅꯤꯡꯗ ꯃꯍꯥꯛ ꯑꯁꯤ ꯈꯔꯗꯤ ꯈꯪꯖꯕꯖꯥꯠꯅꯤ ꯈꯜꯂꯗꯨꯅ ꯂꯥꯏꯋꯥ ꯁꯣꯜꯂꯒ ꯇꯥꯍꯜꯂꯝꯕ ꯂꯥꯏꯖꯗꯨ ꯂꯦꯞꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯅ ꯑꯗꯣꯝꯕꯨ ꯄꯥꯏꯃ ꯄꯤꯄꯨꯛ ꯈꯣꯏꯁꯥꯎꯅꯕꯤꯒꯅꯨ ꯍꯥꯏꯔꯛꯂꯕꯗ ꯏꯄꯨ ꯒꯣꯅꯣꯛꯅ ꯅꯍꯥꯛꯄꯨ ꯄꯣꯏꯔꯩ ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄꯅꯣ, ꯀꯣꯂꯣꯏꯅ ꯀꯔꯤ ꯃꯤꯡꯒꯧꯕ? ꯊꯥꯗꯣꯏꯅ ꯑꯩꯒꯤ ꯀꯣꯂꯣꯏꯗꯤ ꯊꯥꯗꯣꯏ ꯃꯤꯡꯒꯧꯏ꯫ ꯑꯗꯣꯝꯒꯤꯅ ꯀꯔꯤ ꯀꯣꯂꯣꯏ ꯃꯤꯡꯒꯧꯕꯅꯣ ꯈꯪꯖꯕꯗ ꯑꯀꯥꯏ ꯄꯔꯩꯕꯨ ꯂꯩꯒꯗ꯭ꯔꯥ? ꯒꯣꯅꯣꯛꯅ ꯀꯔꯤꯒꯤꯗꯤ ꯀꯥꯏꯒꯗꯒꯦ, ꯑꯩꯒꯤ ꯀꯣꯂꯣꯏꯗꯤ ꯒꯣꯅꯣꯛ ꯊꯦꯡꯒ꯭ꯔꯥ ꯍꯥꯏꯅ ꯃꯤꯡꯒꯧꯏ꯫ ꯑꯁꯨꯝꯅ ꯃꯇꯤꯛ ꯃꯉꯥꯜ ꯈꯪꯅ ꯊꯥ ꯆꯦꯡꯂꯧ ꯁꯛꯈꯪ ꯃꯥꯏꯈꯪꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯧꯔꯩ ꯊꯧꯗꯥ ꯇꯧꯗꯨꯅ ꯂꯥꯏꯅꯤꯡ ꯄꯔꯩ ꯇꯧꯗꯨꯅ ꯂꯦꯜꯂꯛꯄꯅ ꯁꯥꯊꯨꯞ ꯂꯝꯗꯥꯏ ꯌꯧꯔꯛꯂꯦ꯫ ꯍꯌꯦꯡ ꯂꯥꯡꯕꯆꯛ ꯑꯣꯏꯔꯛꯂꯕꯗ ꯊꯥꯗꯣꯏ ꯂꯩꯔꯝꯃꯤ ꯈꯪꯁꯅꯨ ꯅꯤꯡꯗꯨꯅ ꯃꯍꯥꯛꯅ ꯁꯤꯔꯝꯕ ꯅꯣꯡꯊ꯭ꯔꯩ ꯂꯤꯛꯂꯥꯡꯕꯨ ꯃꯥꯔꯖꯤꯡꯒꯤ ꯅꯨꯡꯒꯥꯏꯔꯛꯇ ꯊꯅꯝꯃꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯃꯝꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯩꯕꯨꯜꯒꯨꯝꯅ ꯎꯔꯤ꯫
ꯑꯁꯤꯗꯒꯤ ꯁꯥꯊꯨꯞꯂꯝꯗꯥꯏ ꯃꯇꯝ ꯌꯧꯔꯕꯗ ꯃꯥꯏꯆꯧ ꯇꯔꯦꯠꯃꯛ ꯄꯨꯟꯅ ꯋꯥꯔꯣꯏ ꯆꯤꯡꯗ ꯈꯦꯔ ꯆꯥꯃꯤꯟꯅꯈꯤꯌꯦ꯫ ꯃꯍꯥꯛ ꯏꯪ ꯀꯨꯝꯖꯥ 1894ꯒꯤ ꯏꯉꯥꯒꯤ ꯊꯕꯥꯜ ꯀꯨꯜ 18ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏ ꯆꯤꯡ ꯀꯣꯔꯧꯗ ꯅꯣꯡꯆꯨꯞ ꯍꯥꯔꯝꯕꯨ ꯉꯥꯛꯇꯨꯅ ꯂꯥꯏ ꯃꯇꯣꯟ ꯆꯤꯡꯊꯛꯇ ꯂꯥꯏꯋꯥ ꯐꯥꯏꯕꯣꯛ ꯑꯣꯏꯅꯕꯨ ꯁꯥꯌꯣꯜ ꯂꯥꯡꯑꯣꯟꯗꯨꯅ ꯁꯥꯊꯨꯞꯈꯤꯌꯦ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯆꯤꯉꯨ ꯃꯥꯏꯆꯧ ꯈꯥꯔꯝ ꯊꯥꯗꯣꯏꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕ, ꯍꯪꯅꯤꯡꯕ, ꯈꯪꯅꯤꯡꯕ ꯂꯩꯕꯤꯔꯕꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯀꯪꯂꯩ ꯃꯩꯇꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ꯫